ngasi akwai maitei lipuna mafam sida lakserisi akwai achomgi office di akwai na masidai da maru na lakserisi manipur da achom na ngarang handagi akwai ki highway sida da ban tauri basi akwai moina taliba demand si sarkar da government da moina tanba kai sukai de adubu moina taning ba demand ama tanle hedna ban blockade national highway da toropase akwai yade masi akwai manipur da leiriba akwai maitai singda mokoina matam khudimta target tobase akwai ban blockade toropasi maitai da target tobane na akwai lawi aduna akwai na mafam segida akwai na ban blockade yade habase assembly office da laga akwai na solon janjaraga ngasi laksari base mafam segida makoi da akwai na warning tobjari ne aduna makoi highways da ban blockade toba yade habase akwai maitai lipulna mayamda appeal tori aduna makoina tawningba matamda ban blockade se tawningba matamda tawba handokningba matamda handokpa handoka moiga government ga yanare harga maitai akhoi se matam khudingmakta moina sananingba mongda sanaraga leibase akhoi yade aduna akhoi maitai lipulna ngasi laksariba moigi achomgi office se akhoi na solonjali base makoi hangbasu yaroi karigumba so akhoi na lonjal delivery se makoi na hange harbadi makoi akoi gi ayaba akoi wari sanarba matungda moigi so je hangba yagani natragadi moi assembly office se tampakta su leibi yaroi moi su leibi yaroi aduna makatana moigi office tampakta lege haragadi hairiba thabang mayam se moi de togadabani adu pangthokadabani makoi akoi ga ayaba su logadabani masi makoi togda sungya yaroi abase akoi maitele puna makoi warning tawri maitele puna 야들가 수어 조금 더 있어. 뭐 이시기 사이즈는 좀 이 다른 거 가면 되지. 그죠?